Miyamna isingi awaba mayoknaringi matamda ising puba tanker singna mamal hena lauduna miyamda awaba pibiganu haina PHAD Minister El Susindro Nakul Tawikli. Manipur lainga na paikhalakpa thabak tharong gi mayokta ngasi kuki inti Manipur gi mijing makhada Manipur gi kuki puruk na khundaba mafam singda paksana rally pangthokre. Rally chatpat thingna bahotna bada Kangpokpida irang thokre khongjang singna nungna tharakpada Kangpokpi gi SP yauna police personal tara asokapan mongkre. Amasung Bangladesh ta Maitai Gate Nat ki fi puthokpa ngamnaba Bangladesh ta kundariba Maitai singda training fanghanaba Manipur laingak na sinbinaba MYF Bangladesh na phongdorakli. IS News pedeng tabiriba kwaipum na magpo ay SILKY CHANAMBAM na taram nukchari. COVID-19 naging aktok na ba kutoy na hambiyo, hand sanitizer sizinabiyo, mask upiyo. Fit taruki distance tambiyo, yarba makay, vaccine dose na kaptok piyo, Jackson bana, na makiyay fa bane. Haujik pao, sandok na pizari. Miyam na isingi awaba mayok na ringayda ising puba tanker singna mamalka he na lauduna miyamda awaba pibiganu haina PHAD Minister El Susindro na apil tarukli. Iscom News ka akanana unabamada Minister na fongturakibada ising lalo liba tanker singna hanagi mamalda adumak lobiyo ising gi filling point awat palera basu department ki maikaidagi filling point sing pigani ikang tha oibana maram oiraga singda dam kang kibamade nakalamaramda pipe pumbaki thabak chathabana maram oiraga mafam kharada yumthong khuding ising yohanba ngamdabane masisu athuba matamda yohana ba department na thabak paikhatli haiki mahakna makha taraduna Miyam gi awaba matamda isingi tanker singna mamalka hena lawba yawri basi tawbidana awaba matamda aikoi masel amana mabu mateng pangminasi haina apil torak pagaloinana maram chadana mamal hena lawram batheng narabadi department na ain gi oba action lawkhatloi haiba leite haina su kanghalakle Mamal hena lauram batheng narabadi department asina marilenaba filling point adu tingzin bayawna thabak kaya paikhalakani maramaduna masigumba thongasi thokhangumsi lanai gi leiriba ising filling point singda lengang na piriba kanglon sing adu ngak na chatlibra haibasu yengsin ba hauragani haina minister na fongdokhi ising gi awaba laibiriba punamakse mase taseng na harakanda national calamities maruoina ani subada akhoi gi deforestation tawbojina maram orakanda ju hena awaba lai ado awaba matam sida private tankers chalai biriba ichil rausina khudong chaba lobigano maramni akhoi awaba matamda mateng pangmaduna praja singda khwaidagi hena afaba ishona yabo oigadorimni aduna private tankers singna hanagi normal rate to the lobiyo awatpa isingi filling points awatpa lesu ai department gi site gi filling points sing akhoi loi pijagani ising watana ba pigani ai ha ki request tawjaba stage da water tankers singna ahen ba tawbirak pataragadi madugi chapchaba ain gi mieng da madu action lokoloi do leite vehicle sing natragana hairiba filling points sing akhoi department na action lokotana thingbu yauna akhoi lakani maduna madu thon gumsi madu thon bai mohta akhoi khanaraga kitang minimize tawbiraga tang ase awaba matamda khudong chaba lawdabida akhoi punna honaminasi akhoina private filling points sing dasu akhoi norms kaya ama engineer sing tharaga test kit sing tharaga pija giba leire madugi norms ki wangma toromba sing dasu akhoi madu akhoi yengsel lagani na ai Manipur gi schedule hill area singda reserve forest, protected sites amasung wildlife sanctuary sing laukthokduna lamsing pakthok chawthokna bagidamak ni haiduna schedule hill area sing amasung tribal village singda forest department na so-called notice thaduna eviction tawna bakang halakpagi mayokta ngasi Manipur gi tongan ba hill district singi kuki sing na khundaba mafam singda miyamna CRPC Chamagani Marigi ating batugaiduna rally chat kre Kongjang Junction kre Kongjang adu saruka mo oina Technopal District Headquarter dasu Technopal District ki kuki CSO sing na sinduna miyam gyoiba santi gi kongchat ama chat kre lenana Manipur gi governor the address toba memorandum amasu DC Technopal gi khuthangda pisinki ngasi ki kongchat adu da miyamna
Our land is our right, no encroachment, respect the Constitution of India, stop land survey by various departments in the scheduled hill areas, respect and honor Article 371, Clause C of Indian Constitution. Can a scheduled land be notified as a caste land, respect tribal land areas and chief rights, Haina Thaba placard sing Sizanaki. Sita Lambidagi Hauduna Technopal Kul Manung Fauduna Technopal DC Office Tamna Lakiba Miam Gerelidu Imphal More Lambi Yoramdaida Technopal District Police Amade Manipur Rifles Ki Masing Yamlaba Security Personal Signat Tinki Ngasige Miamgi Rally Aduga Mari Lenana KSO Technopal District Ki President Thangboy Lungdimna Fongdorakpada Indigenous People's Rights Sing Manghanaba Manipur Lengan Lokalak Liba Thong Adubu Yaning da Butuna Kuki Inpina Delegate Zantra Mantra da Ngasi Changsiliba Kongzang Adubu Mafamasida Su Sogot Lihaibu Utpoina Democratic Oina Kongzangasi Changsin Bane Masida Lengaki Maikaidigi CRPC Chamagani Mari Chalaibasi Yamna Laibak Tibani Hainasu Fongdoki Nakalamaromda Jurachan Puramade Ukrul District Su Tongan Bamafamda Masing Yamlaba Miyamna Rally Pangtuk Nake Leonana Delegate Zantar Mantar Dasu Mahiro Yauna Miyamna Ngasigi Rally Adubu Sogot Laduna Kongzang Changsin Ki Kuki Inpi Manipur gi meeting makada Manipur gi Kuki Purupna Kundaba Mafam Singda Ngasi Masing Yamlaba Kuki Miyamna Manipur gi Schedule Hill Areas ta Land Revenue Extent Toba Lengang na Chatha ba Eviction ki Drive amade Reserve Forest, Protected Sites amasung Wildlife Sanctuaries na chingba kaya lauthokpa ki mayokta rally chatkre CRPC ki ating batugay na miyoy cha kaya na ngasi Kangpokpida rally chatpada ating bapiruba Kangpokpi District ki SP yauna Police Personal Tara Asokapan Nangkre CRPC ki Section Chamaganifu Marigi Matungina Miyoy Mga Digi Henapun Mayada Bahaiba Ating Bagi Mayokta Ngasigi Rally Adu Pangtok Naba Miyamna Kangpokpi District Headquarter de Labor Brigadier Thomas Ground Punki Haina Police tagi Fangbapaw Aman Haire Lainga ki order adugi Mayokta Miyampun na bahot na kibadubo Ting na ba Police na hot na bada Yarakta badagi Tear gas cell kaya kaptuna Tankay na bahot na bada Miyam maraktagi Police tamna nung natarak padagi SP yauna Police Personal Tara Asokapan Nangki Tungda Miyam gimihut kara Kangpokpi ki District ki Kutangda Manipur gi Governor Anusuya Wikeda Memorandum Pisinhan ke Memorandum aduda Kuki Miyam na taliba demand sangi matangda Governor gi mityang changmi na bapukning jingsin ki haire More Dasu Kuki Chief Association, Hill Tribal Council, More Youth Club, Kuki Women Union and Human Rights, Kuki Students Organization, More Amadi Tongan ba Kuki Civil Society Organization Sing Sinduna Rally Pangtoki, Rally Adu Technopal District Headquarter Amadi More da Maruena Pangtoki. Ngasi More da Pangtoki Bamiyam gi Rally Adu da Pam da Batodok Toki Balate, Kuki Sing na Taliba Demand Sing Adu Gamari Lena na Additional Deputy Commissioner Lystrom Bobby Singi Kutangda, China Taret Panba Memorandum Amasu Governor de Pisinki Aduga Technopal District Headquarter gi Oina CSO Singh amade Akoi Bagi Kul Singh na DC Technopal Yumnam Ranjan gi Kuthangda Governor de Memorandum Ama Pisinki Indigenous Tribal Leaders Forum ITLF Koba Group amagi miyoy kuzok khara na chathari batho ngasi lamdam asigi Indigenous Tribal singi mingchat thihanabani haina Maram Union na Pongdorakle Union asigi General Secretary na ngasi thokpa charol amagi matung ina ngasi pangthok liba rally asi taray na lode miyoy kuzok khara na sandok liba wafam sing asina lamdam asigi elho tribal singbo mingchat thihanbada natana miyambu lana lamsing duna ingna chikna leminari ba puruk marakta akaiba pibo oina thokane maramaduna Maram community na ITLF hairiba kanglup asiga hiram amatada mari leina de haina serol aduna makatarakle Bangladesh to Labour Manipur Singe Oiba Manipur Youth Front MYF ki miyoy taret na team amana laktuna Manipur gi awsang kumay sibu saruk yare sangay kumay danatana lamdamasi ki tongan bu kumay kaya dasu Bangladesh to Labour Meitei Singh bu saruk yaba fanghanabagi damag MYF ki maikay dige Manipur ki Chief Minister Anberen amade Minister Laisang Tem Susindrobu tawimal kangbot pagaloy na thagad pa fongdorokle
Maitai nupisinggi nat ki fizol sing Manipur ki Bangladesh tana lalonbi sing na purak pamaramna nat ki fizol sing mamal tang na fangle hairi basikok na ba Bangladesh ti kundari ba Maitai singi marakta Maitai ki fizol sana ba training pangthok na basinbi haina MYF ki Publicity Secretary Ngangbam Silpina fongdorakle Numit tarani ki kongtrata Manipur leiribi Ngangbam Silpina makhata na fongdokibada Bangladesh ti kundari ba Maitai singi yumda Angambana fi sanaba yung ayambana fi sanaba yung kamlainare Maitai ki nat ki fizol makhal sing saba hainaba Manipur ki miyoi Bangladesh ta tharakpat natraga Bangladesh ki Manipur da kauduna fi saba ki training fanghaning bagya pamba fongtoki masti oirabade Manipur gi nat ki fizol sing Bangladesh ta mamal tang na fanglibasi kharada oirabasu hanta hanma ngamgani haina fongtoki Koi ngasi Bangladesh tagi sigala apa siga sarna punama sarna mateng pang bata so koi sigala pangam boy bane adugai di koi Bangladesh ta phi gi she har gadi India de Manipur tagi shaba phi sinchina ba karbar to mina puraga akoi phang bani ada haidi akoi marak tabi leifanek hairene akoi ada di leifanek rani asigi se saju sanade sige Manipur de putharaga akoi inba ngaktani aduna cost tu khatang yamna hela pricing to adu show haidi akoi sarga tanaraga asise ada Bangladesh ta ju saba yana ba kaina di Bangladesh ta punama yum da yumkham leinari ngaktani phi saba hinari ngaktani aduna di siga lang phangdaba gaktanya ba aduna siga Bangladesh tagi mi laaga siga training to ba natragana Manipur tagi laaga ada takpi ba adu oragadi heiraga di henna kayani price tu khatang likna phangan Chahi kharagi mamangdegi Manipur da yausang kumai ga mari lainana sana khonabagi lamda pikli ba angang yauna miyamna thawai Yaurak pasi chama sagatli haina patsoi kendro gamele sapam kunjasorna fongdorakli Thasi ki tang tarete gi hauduna pangthok liba yausang kumai asida lekai da club organization singna sports meet kaya pangthok tuna angang singbu sana khona bagi lamda pusina bohatnari basi state asigi oina yamna chakthok chaningai ne asigumba phabathabak thoram asi mahaki maikai digi thawai hakchang yauna sel gi lamda su angamba mawongda sagatli haina Iscom news ka akhanana unabamada MLA na fongdorakle Anauba chahi hawalakpaga iroinana Prime Minister Narendra Modi na India bo hiram khuding magta chawkhatpa awanba amapurak na bohatnari basida pikla basupikna Manipur su khwaidigi chawkhatpa state ama ohanaba Chief Minister and Birena kana hotnari basida aikoi khuding magna sagat minasi haiki Miyamna yausang kumay manungda sana khonabagi lamda hena thawai yaubagi top pa awonba ama handaki kumay asida uba fangi haina Cabinet PD Minister L Susindrana fongdorakle Minister na fongdorakibada asigumba awonba ama lagliba sida miyamna hena mateng pangbibagi damang mahaki maikaitagi thagatpa fongdorakle lamdam amage ichaliche singna yausangi thabal chongna bagi damang lambi thatuna sel Karigi khahen gadori bano makhoi gi damak miyam gi mihut aikoi leire khangna chana ba miyoi ama anida sel gi mateng panghan bana makhalamani aikoi na makhoi gi damak sponsor tawbiduna ichel singna thabal chonghan gadabane Khurai kendra da nupi macha singna thabal chongbada mahaki maikai digi angam basel gi mateng pangane handaki yausang kumai manung asida ngasi fawbada pamdaba thodok wathok amata thokidaba si yamna laibak fabane kumai asi miyamna ingchikna asoi angam yaudana pangthok minasi haina amuka hana pauzal pirakle Imphal West ki Kabolekai de Leiba Anisuba Manipur Rifles ki Geta Santri Taba Guard Commander na paiba license nongmay nakapada mafamaduda yu Leiba lakpa nupa ama leikidre Police ki pau na hai thodogasi ngarang namidang pung mapal khar helakpada thokibane leikidraba miyoi aduga punna miyoi manga Swift car amada tonglaga lakpani haire Nongmay kap liba Guard Commander Ningthausam Priyo Kumar chahi yankhay mari apokpa leikidraba Tomchow Leifam Lilong Chazing Awang Lekay Digi Police na fakre mahak na paiba .32 gi nongmay adusu fagat kre laibak tipa thodok adu de leikidraba miyoi adu ki maming na Lukram Monsieur chahi kontrataret apokpa eken razit kawi uripop kumandham lekay digi ni haire
ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ Electric laktaba na maram oiduna asabi ising panglaroi haibi nungsa thiningai leitraba Firmson Solar Water Heater Contact number 9862669522 Aikhoigi address Hairanggoidong Nithamja Karong Imphal West Ana Layengi office ki thabak amadi koiba chatpada India ki konung New Delhi da laifam leitabagi awaba koklagani Delhi airport kayam naknana leiriba Mahipalpur da Manipur miyam ki damakta leizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service laigani restaurant service ka loinana tongan ba khudong chaba kaya phangbigani Vishal Mega Mart Ambience Mall, DLF Mall amadi irap laptana nungairaba mafam kaya yobada khudong charaba mafam amani ngasi ma contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772 Breaking matung taram lokcheri makhataba pau pizari Manipur Police na chatharakpa counter insurgency operation ki sarukama oina ngarang nimidang wairam pung mangarom tabada khabai soida leiba special CDO unit na aina thingkrap lalholop KCP Noyon group ki kaderama fagat pangam kre Police tagi fangba pau gi matung ina tarasuba sam rifles tagi fangba pau amagi matung ina Kangpokpi district ki manung chanalaiba T Lejang village da aina thingkrap lalholop amagi miyoi khara chathok chatsin tawre haiba pau fangbadegi Tarasuba sam rifles amadi special CDO unit ki apunba kangbu Nepal amana Jangsen duna tibo humbagi tabak chathaki hairibadu da Kangpokpi district ki T Khoknam village manaki Kotlanda miyoi ama chingnaningai oiba mawongda makhongna lakpadagi kamduna security na wahang paukum chathaki hairibadu da mahak adu Kangpokpi district ki leimagong mission wangdagi Poipu Chiru gi machanupa Lelen Chiru Elias Nauba chahi kunhumdoi ni haiba khangbangam ke loinana mahak ing kumjale singani kunithoi de loop asigi Imphal West ki lamdeng dagi Zain Takauba magi makhada loop asida changdana chahi adumaktada Myanmar gi Tamu Hensinda numit nifu mangani gi military training fanglaba miyoi ni haiba khangke loinana faraba misagadu hauzik loop asigi Lieutenant Punsiba Kauba magi makhada tabak tawduna loop asigi anoba gather launabagi tabak tawbaga loinana miyamdagi namhaduna sel khaiduna loop asigi fan samgatpa amasung khutlai lesson bagi tabak tawi haiba Police na khangbangam le mahaki mathakta aingi oiba makhataba thabak lokhanaba marilainaba police station da sinare haikiri Aga aling amade Kapantuak Turel Kannaba Pandamda Safe River Mesangi Matangda ngasi joint meeting ama pangthokre None District ki Longmai Bazar Community Hall da pangthokiba mifamaduda LSU ki Secretary SK Zangdai amade RNSOM ki President Daijui Pau Gengmaina Mayai Tangbal Loduna pangthoki lenana ngasi ki mifamaduna tongan ba ware pangasu loki nakalamarumda ngasi ki mifam aduga mari lenana Nonegi Primary Health Center the staff ki awat pa leiriba adugi matang dasu kananay na ki haire. Manipur da hawkiba pung kunmarida miyoyamata COVID positive oiba tengnakide active case amata leikide ngasi COVID ki sample humfutare test tawki COVID common control room dagi thadorapa report ki matungina Manipur da COVID positive oikiba miyoy masing lakh ama lising kontra mapal samapal kunmari sukre fagalakpa ki chang chada marifutara Nepal 10.3 lengdana leire amade lamdamasi da laijada sina maram oiraga hauzik fawbada leikidaba apun mamigi masing lising ani chamanifu mapal oire Hawkiba pung kunmarida India da nauna miyoi chambri nifu COVID positive oiba thingnaki lainasina maram oiraga miyoi ahum leikidre fagalakpagi chang chada marifutara Nepal 10 Nepal suinoda hantarakre Apunba confirm case na koti mari lakh nifu taruk lising marifu mapal chamanga tarani thoi yokre active case masing lising ahum chani marifutara marida hengal lakre lainasina maram oiraga leikidaba apunba migi masing na lakh manga lising kontra chatret humfutara mapal sukre lainasi degi naba faduna desars tokiba apunba migi masing na koti mari lakh nifu mathoi lising yangkhai manga chamri kontra mapal yokre lainasi degi ngakthok naba vaccine kapthokiba apunba migi masing na
कोटी चनिकुन लाख हुफुमरी लिसिंग निफुमाथोई हेनक्रे मालेम की ओइना कोविड लाइचेटना ख्वाइदिगी हेना सोहलबा लेबाकसिंगी मनुंगदा यूएसए ना अहानबा इंडियन अनेसुबदा अमदे फ्रांस ना हुमसुबदा लेरे अवानोपोक स्टेट सिंगी ओइना असम ना अहानबा मिजोरम ना अनेसुबा अमदे मणिपुर ना अहुमसुबदा लेरे याउसंग कुमाई का मरी लेना मणिपुर की तोंगान तोंगान मफम सिंगदा क्लब ऑर्गेनाइजेशन सिंगना याउसंग स्पोर्ट्स मीट्स पांगथोकनबगुम बिष्णुपुर डिस्ट्रिक्ट की मनुंग चनलेबा कयाई अवंग लेकाई पिकलब लंबीदा KYWC कवाई यूथ वेलफेयर क्लब न सिंदुना मितौ तंबकी चटनबी नाथैदुना हगुलकलिबा आंगांग सिंगबो साना खोनबगी लमदा हेनमाई ऑनसिंदुना याउसंग स्पोर्ट्स मीट पांगथोकी हौजिक सानबगी पाउ लोबिरसे All Manipur Working Journalists Union Sinduna Jahi Kudingi Yausang Kumai Manungda Sana Konabagi Events Sing Pangthoktuna Lakpa Journalist Sports Meet Jahiyasigi Thasigi Taretagi Horaga Chatharakpagi Ngasi Marini Chanbanamit Asida Luang Pokpa Cricket Ground Luang Sangpam the Sanakiba Cricket Ki Final Match Ta Impact TV na Sangai Express Pu Maiti Bapiduna Winner Oikre Cricket match asida punna fam mangana saruk yaraga chatharakibada Sangai Express na quarter final match ta pokna fambu maiti bapiram laga semi final changlaki semi final match ta ISTV bu maiti bapiduna final changlakibane Impact TV na semi final stage ta media unified bu maiti bapiram duna final changlakibane Chatharakliba mid asigi hayeng aroy banamitta artificial turf ground lamlongda football match sanaraba matung winner amade runners ta Trophy amade SILKY mana pibada natana mid asigi overall team champion amade runners ki trophy amade SILKY mana piduna pukning thawat lagani Kanglaipak Students Association Sinduna Jaliba Thasi ki taruk tegi hauduna chatharakliba Taranithoi Suba Kanglai Mega Sports Festival ge ngasi Mapal Kangjai Pungda Sanakiba Under 17 Boys Inter District Kanglaipak Football Trophy ge ngasi Sanakiba semi final match ta IWDFA na DSA Churachandpur bo goal taruk manga da maiti bapiduna final chankre match asigi apiba minute loiba faubada goal amamam chanaduna draw oiki Kick from penalty mark ta IWDFA na goal manga amade DSA Churachandpur na goal mari chanki Inter Students Organization Invitational Football Trophy ge sanaki ba semi final match ta KSA mai paktuna final chankre Mega Sports Festival asigi sarukama oiriba kang masanagi ngasi Gopaldev Kangsang High School da sanaki ba final match ta KKCO kaisamthong na CRC Kundrak Pambu Panjal Tara Mapal Tara Tarukta maiti bapikre Singzamai Kangsang da sanaki ba third place match ta Iraima Kangkut Pisumna Teka Kangkut Pilsum Oinam Lekaibo Panjal Kontra Kunhumdoida Maiti Bapikre Tera Lokrakpum Lekai de Leibat Nainasang Club na Sinduna Mamang Chahi Singda Chathaduna Lakpagum Handak Chahi Gesu Yausang Sports Cum Cultural Meet Mapung Fana Chathari Lamzel Football Carom Che Samadi Atay Natyoiba Item Kayada Nupa Nupi Singna Atoy Ahin Tanaki Ngasisu Machin Manau Koba Loop Amana Sponsor Tauduna War on Drugs Ki Matangda Painting Competition Namasu Pangtoki Pending competition asigi matangda Machin Manau gi President KH Kogendrana Tungi Mirol Kana Baikoi Puna Nisagi Mayok Telep Minarasi Haiki Lenana Loop Asina Nisagi Mayok ta Poster Camping Amadi Painting Competition na Chingba Thoram Kaya Manipur gi Mafam Kaya da Pangthok tu Nalakli Haiki Ngasi Yausang Jahi Kumjali Singani Kunhumdoigi Marini Chanbanamitta Imphal East ki Brahmapur Lalzi Lakpa Leikai ge Brahmapur Social Club BSC Nastinduna Chatharakpa Yankhai Taret Suba Yausang Sports Meet ki Manung Channa Mau Amasung Leisabi Singge Football Match Pangthokre Football Match asi Jahi Kudingi BSC ku Sports Organizing Committee na Pangthok tu Nalakpani Haire Ngasi ki Football Match adu Mau gi team na Leisabi Teambo Panjal Mari Ahumda Maiti Bapiki Ngasigyoiba ay ngasagi pau pizere
Ngasi Manipur da khwaidigi sabagi chang asi degree Celsius kunipal dasmik manga oiki, khwaidigi ingbagi chang na degree Celsius tarahumdoi dasmik mari oiki. Nungsit yauba ising malilki chang ayukta chada humputaruk amade nungtildana chada kuntrahumdoi oiki. Nungzugi chang millimeter suino oiki. Loy silakpada maruba pausing amukahana pizari. Miyam na ising gi awaba mayok na ringay matanda ising puba tanker sing na mamal henel na miyam da awaba pibiganu hay na PHED Minister El Susindra Napil Taurakli. Manipur lay nga na paikalagpat habag taurang gi mayok ta ngasi Kuki NP Manipur gi medyang makada Manipur gi kuki punom na kundaba mafam singda paksana rally pangtukre. Rally chatpat tingna bahot na bada Kangpokpida irang tokre kongjang loy singna nung natharak pada Kangpokpi ki SP yaw na police personnel tara asok apan ng kre. Amasung Bangladesh ta Meitei Gate nat ki fi puthok pa ngamnaba Bangladesh ta kundariba Meitei singda training fanghanaba Manipur laingak na sinbinaba MYF Bangladesh na fongdorakli. Ngasigir na sandok jaba Manipuri IS News matanga seda loisinjere mideng tabiri basing bamukana kurumjere.